ꯑꯩꯈꯣꯏ ꯇꯦꯡꯒꯣꯜ ꯃꯩꯇꯩ ꯇꯦꯡꯒꯣꯜꯒꯤ AMCꯒꯤ ꯀꯩ ꯍꯥꯏꯕ ꯆꯠꯆꯒꯗꯧꯅꯤ ꯍꯧꯖꯤꯛ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯇꯌꯥꯔꯤꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯃꯈꯛ ꯉꯥꯏꯔꯤ ꯑꯆꯧꯕꯗꯨ ꯂꯥꯛꯑꯒ ꯆꯠꯃꯤꯟꯅꯔꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯗ ꯃꯌꯥꯝ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕꯤꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯃꯌꯥꯝꯁꯦ ꯁꯤ ꯁꯔꯨꯛ ꯑꯃꯈꯛꯇꯅꯤ ꯁꯔꯨꯛ ꯑꯍꯨꯝ ꯋꯥꯠꯂꯤ ꯑꯗꯣ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯈꯛ ꯑꯩꯈꯣꯏ ꯆꯠꯀꯦꯅ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯈꯣꯡꯁꯥꯟꯕꯒꯤ ꯍꯥꯏꯗꯤ ꯃꯇꯥꯡꯁꯨ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯆꯠꯀꯦꯅ ꯇꯧꯔꯤ ꯌꯦꯡꯃꯤꯟꯅꯁꯤ ꯂꯝꯕꯦꯟꯗ ꯃꯈꯥ ꯇꯥꯕꯗꯤ ꯃꯨꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯇꯦꯡꯒꯣꯜꯂꯤꯡ ꯍꯧꯖꯤꯛ ꯁꯤꯟ ꯂꯥꯡ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩ ꯑꯩꯈꯣꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯩ ꯆꯠꯄ ꯍꯧꯔꯦ ꯑꯩꯈꯣꯏ ꯐꯔꯦ ꯆꯠꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯨꯀꯣꯗꯒꯤ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯇꯨꯀꯣꯗꯒꯤ ꯊꯣꯛꯂꯛꯑꯦ Tarafımızı çevirek. Thong Dut Patilgi thong do jauh leh yang lain. Driver ơi!
কি দিয়ে আমার তাই দিই Give them. আমার